Sel marang kaina pitok ti haibagi wahau da State Bank of India gi Manipuri University amasung Lemakong branch da customer singna akai rithongan kre. Ari belupa samnga amasung lising amasapin nuat sing tanan kita bagi mayok tengah si Congress ki worker singna wakat infam dana yanne bafong do kre. UN Sin Satari Bamatam Kakta economic blockade asi ataba matamda handokadabani haina demand tawrudana ambana wakat kongset satkre. NSN IM ki halaki bakayagi marakta oil tanker sing yauna truck satulom ngasi ziribang yoksen kre. Amasong Union Finance Minister Arun Jetli na income tax ki rule sing semdok laduna anaba bill sing hawdokre. Kurumjari adom yengbiri basi impact news ni ay takalamam siyam kanaina hawzik pungza si pawbagi maruba paw sing miyam bizari. Manipuri University campus manung the State Bank of India ki branch customer singna nungna thajinduna akai toy kaya thon khre thodo singa si pung tara taba matamda SBI branch aduda sel thamjin mama sung lokthokhiba lakiba miyamna branch adu ki manager ga saungnarakpada gi thokibani hairi mafam aduda ki phamba pawda branch aduda ayuk angan badagi hauna sel thamjin na mama sung lokthokna ba customer kaya pareng leptuna bank hang bangai nakhi Bank hanglamdai pungza kharadang ngairaba kanda branch adogi officer singa customer singa gi marakta ngasi gi oina lupa lising mari dagi hena lokthokpa yani yarui hainarakpadagi sarangnaba tholakpada haurakhi khoisaung naraba miyamna branch adogi lambi nakalda leramba nung asoba masung masa sing khunduna bank tamna thomjinki nungna thajilakhiba matamaduda bank manungda staff sing loina laiki nungna thajinba aduda bank adugi thongnaw gi mingse loina kaiba danatana bank manungda laiba counter sing su akai thui thoki thodok aduda bank adugi security officer oiba ASI amasu laibakta nungna panbadagi soki thodok thokpamda kawa police station gi OC inspector ingosanu lisingba timama laktuna irang adu laksingi SBI branch adugi ship manager Pranab Sena ngasigi ona customer sanida lupa lising ani khak pinabagi sel khak thamlaki haiki sel khak tamak laiki customer sing the sel ona lupa lising ani ni pigani hairubada saurakpadagi lising mari oina pigi haina yanaki sel hena pama miwi singna pung anilomda ngaibiu ahenba sel lawruraga pigi haina dingaida miwi ani ahumna lupa lising kunmari pidrabadi kanama the sel piba yaroi haiduna mari tawrakpadagi irang asi tholakpani haina phongdoraki. Bench was ready. We are convincing people. Even I repeatedly told those peoples require a little bit higher amount. Please wait. Let me see the situation. People already gone. By 11, I think your need may be fulfilled. आज का जो हुआ, as you require 10,000 and others are agreeing to get 4,000 today, he take the lead. Only 2-3 पुलिस लोग अगर आइडेंटिफाई कर पाएंगे तो these 3 persons take the lead. बोल रहा है क्या? If I don't get 24,000, we will not allow anyone to take payment. Nakalamoromda branch adra sel thamjinba lakiba customer Mbiriana ayuk angan badagi hauna bank mamangda miyamna sel thamjina mamasung lokthoknana ba pareng lepnaki customer ayamba khuta serial number iduna bank hangdok pangainaki bank hanglamdaida manager tholaktuna ngasigi oina lupa lising ani dagi hena piroi haiba wafam thamlakpadagi miyam lising mari piu haina taksinki tanja da manager aduna lupa lising mari piu hairagadi aphangba singna phangjaragani phangdaba singna nayumda hankro haiba wafam thamlakpagalunena iranga tholakpani haina phongdoki Singani ni katang pi magi maror ai loi khangi ai hindi su khangi man wangi ai loi khangi mana mayai to thola ga siang mana lu tamuli mayang dugi adu man oda thak tawgi akhoi lisingani katang oda tawwe ona nungdang de le nungdang de le pini isa school talam banate nungame numita bi siang mana ji lisingani ni kai
hafta amda lising kumari da supiru lising tara da supiru moi pide ai mari pirani kai mau le piba mayam je phanga phange phangder tu en adu saw gun de lai bo kiu mi sa maga chani meya sure ko khoi to chani mu suro pakan je mana lupal lising mari pire khalo mi warim ni mi yang khai khakte mari to khre khalo mari du lupal mi yang khai du lising mari du phangrar kan de le hori ba remaining mayam je di kari woni security jing na khoi customer je nuai ta ba hai tare ne ko lai pai ra khola ma tawra khoi to di ka pe na taw da badi yai adu jo khaitang nuai ta po la na adu mayam je maning thung da na lai ba mayam je na taw ki ne ko lai ba problem de sini manager na hai di ma na manung da lising kun mari piu hai mai khuja bi tong na bani Sapamela Police Station ki manung stan laiba laima khong State Bank of India ki branch ta sunga si khoi saung na ba miyamna amanga ta kaya thokman kre benga singa si ki oina thingjen khraba matung hayeng da ki hauduna miyoi amam da lupa lising tara piragani haina benga si ki manager na miyam da thamlaba matung da irang adu nemthaki ngase ayu angan bada pung ahum da ki hauduna laima khong SBI branch ki mamang da queue lem na ki adabo benga si ki office amadi ATM hek hangbaga miyam da sek amadi ATM siznaraga sayolama gi manung da branch asida ki lupa lising ani khak pigani haina bank ki maike dagi thamlakpadagi atoba branch da lupa lising kunmari fawba yaraga branch asida karigi lupa lising ani khak piribano haiduna khoi saunaraba miyamna irang adu haurokibani miyam aduna branch asigi signboard main gate amasung FC outdoor unit ani amanga ta thogan kre Sangmai Police Station ki officer in charge yauna ahenba police personnel sing laktuna irang adu laksin ki ATM da lising ani check da lising ani hapta ma se phajana paisa pidre banina ngasi da di yam drega su lising manga tara di pigane haina mayam gi wakhan da leina ribne manager na lising ani ni lawo pam di lawo pam drega di to na koi tawning ba to haibadagi thodok smuk thoki bane koina pami se mayam na manager se transfer tawbiro anauba thabiro mayam pe ngai paisa kaya leiribra adu hayeng makta mayam gi pen ngai se branch atopa ga piba gumna lising tara da oiraga su pibio hai rip se mayam gi apam bane paisa gi wa bane ba ko paisa do ji hayeng laurani aduga yaura kan da yen ba horani 10000 ko adagi volunteer maraktagi noina mi kya pi hai do mi ama nominate tawro kanano hairaga most invited ATM de koina control to bangam de ATM de moina limit lai bise all india gi 2000 lai re 2000 to pi gi Prime Minister Narendra Modi na aribu lupa samga amasol lising sanadana ba laukthokhi bagi mayokta ngasi Congress Party na wakani famdana protest tawkre Congress Bhavan mamangda phamkhiba wakani famadu ka mari lenana Manipur Pradesh Congress Committee ki President TN Haukip na haikibada Prime Minister Narendra Modi na laukhalakliba thaurang asina lairaba amadi laumi da hena awaba pire Arwan Basel Phaganabagi mingda miyamdagi fong na hurale asigumba thaurang asina corruption thingmangam loi haiki Bishnupur District ki Nambola amasung Kwakta dasu District Youth Congress Committee amasung Mahila Congress Committee na sinduna demonetization gi mayokta wakani fam sing sathaki Imai benching low mission magi nga jun jabada magi san jun bada magi hingun gi product yan sang na pi yon bada chai mede lak mari manga tan badu di leing na adu ching da di bank su leite rural da su bank leite ngasi di ma khoi la aga bank da thamge swai da account hange na tore den Modi na kari hai re nang adu yam pa paisa du kai di purak pano income tax na pharani lak ani he na ani tangkhai he na thamba yara ro emu hai re aduna ekhoi all India gi pum da maksibo group black money thambak oiraga draw aduna magi khong thang si lale India ki Prime Minister Narendra Modi asi miyamda dictatorship sathaba kunma thuisaba century ki Hitler ni haina kaksing assembly constituency ki MLA Surchandra na phongdokre wafam asinga si haingang mayale kaida leiba haingang assembly constituency ki Congress Party ki aspiring candidate N Ratan Ellis Kapu gi imda pangthokiba Imphal East ki adaksha P Bimola opagi thoramda MLA Surchandra na phongdokibani Mangna phongdokibada Hindu dharma khaktada yumpham oiba RSS na support tawba BJP asi Manipur gumba Hindu Muslim Christian amasung tongan dharma satpa phurup kaya khundaminari balandam asida sanadaba party ni haiki loinana miyamda oidaba namthak kaya haijenduna board khoma party ni haina BJP maral sikhi mahangna hai Narendra Modi na numit samanegi manungda Imphal Jiribam lambi sema loisingani haikhraga ngasi phawba semdan leiri
amasung Sports University sabagi bill su hauzik phawba parliament pass tawdri haiki demonetization gi thawong asina Manipur khakta da natana India pumada leiriba miyam da saungna khodong sadaba kaya mayokna halle miyam gi yengduna mahangna apam miyam gi yengdana mahangna apam thabak tawba asina Narendra Modi asi dictator ni haiba taksari haiki RSS habisni Hindu based organization Manipur Muslim mission now Christian mission now asina sima mayam ma ko community mayam ma like wona ma da sanmin da nuai na leibani ba sida Hindu gi philosophy khar pusalak amana Muslim pusalak ko khai ner de ko krai ni peacefully shanti da lege doriba kari gi bharat sarkar na tumin leiba nomai pai ba gat mam thamaga mau bhau de ko gari si tharge ne mau da gi lansen ba de nagaland ne ba asing mo thate nunga inar toi akoi gari chapda driver mai phubi dormi masi congress ki wing na te moi NP na prime minister nagaland do already interstate oiba problem ne ba state ma khida UNC ga ise NSMIM ha ge NP ha ge yo ador bharat sarkar khut thingin ma thau tai Black money ki namad lupa samnga amasung lising satpi san handabana lebak asig laraba mioi kaya kham thengna wahalle demonetization tawbagi mahutta miyamda demonetization gi khongthang sangsin matam yauri haina korai MLA korai assembly constituency ki MLA Dr. NGB joina fongdokre demonetization gi mayokta ngasi korai block congress committee na sinuna korai tenset road singamam lekai da pangthokiba wakanifam amada mathaki wafam asi MLA na fongdokibani MLA bijoina makha taraduna demonetization tawbana lebak asegi black money thingbangam haina Modi na fongdoklibasi aranba wakhaloni lebak asida fake money lerakanda tawgadaba khongthang ni haiki demonetization nataba atopa policy kaya semnamnabadi miyamna khamthengna wanaribasi wanaramloi haina mahakna fongdoki demonetization tawbasida wahalliba praja mayamse karigidamukta wahallibano wahandanaba policy tawbiba yadra haibaduni aikoina thamiba pandamji demonetization tawdrangasi aikoigi praja karod chamaga kunmanga leriba bharot ki praja mayamjina awaba nangibase maruoibadi imai bensing lairba praja singna maruoina awaba nangi ina kunba sen paiba kangbudi adum hojiksu adum makoi hoarding tawna adum honei mayamna jum thengna biramgani demonetization tawbagi mota Modi haibani pasi demonetization tawningi Thawal ki Congress Bhavan da so Prime Minister Narendra Modi na aribulupa samnga amasung lising sanada na balauthokibagi mayokta ngasi wakanifam sathakre Thawal District Congress Committee na sinduna sathakiba wakanifam aduda Wangjing Tenthagi MLA Paunam Brujin so sakyaki United Naga Council na hauzik sathariba matam kaktaba economic blockade asi atama matam da handokadabani haiba dabi tawradana wakar khongset satkre khongset asi All Manipur Bar Association na sinduna uri pokta leiba serap court tagi hauraga Imphal City gi maruiba lambi kharada satkibani Association asi ge thaumi sahum lomna saruk yadana satkiba khongset aduda say no to economic blockade cripples a nation economic blockade is human rights violation amasung economic blockade means strangulation of the innocent people haina thaba placard sing sijnaki Passengers singi bara hingatpagi matangda apunba iraipa ki mahiroi sinpanglup AMS Manipurna thamkiba wafam singda Transport Association kharana tavidre haina AMS na thokpa cherolama fongdorakli cherolosina makha taraduna hayengdagi makhal amatagi gari singna UNC gi economic blockade ki namada Mamang the Lauramba, Gari Vara Adudagi Hena, Lauramba Taragadi, Gari singing Mataka Sapsaba Para, Tamiba Horagani Haina, Kangalakli. Imphal Ziribam Lambida, Nomad Sangraba Yadraba Polam sing Loktokanaba Sangiba, well tanker sing Yauna, Trakayangasi, Jiribam Tungre.
truck sing asibu asoyangam thoktanaba security ge escort ka loinena satkiba khongsat aduda coverage taunana saru yariba impact news ki paumi namarapam bisurjitna ziribamda gi phone line da pirakpa report ngarang imphal lagi gari satu rom akoi jiri bangi da mutai imphal thadu pali essential commodities ma'am sigi lo na bit amulta adibu ngasi ektorana pung amma sigi mamang da nation ING jingnabni haba sing nation ING captain yawga jingnaba singam us tawni haibagi jingnaba khar legdagi gari ngak palure adibu ma'am du akoi security personnel singna takoga mutung da jiri bamda amuk post sing dong na bit mutai lakpari le adibu lambi da lei ba koi gi wi da problem ma'am do मधुगी कंट्रोल तौरगदमक्ता सेक्यूरिटी सिंगना खुद हांगदर लेरी पोचै पुबा अखोगी थाव अदि इसेंशियल कमोडिटी मैमजी हयेंग लाक्तोरीदा नत्रगा हंची लाक्तोरीदा हौजी फोगन दai details हाबदी ngamite habadi hौजी से कोई गाड़ी मैमजे फॉरेन द लेमिना थाव न क्यानो अदि चेंगचा कुना क्यानो अदि अलु अखोगी लेबिना क्यानो हाबदी ngamde दु चरवाना अखोगी गाड़ी कार चामी मुके कोई इफाल फॉरन बगिदी मधुगी फॉरेन जे लेंगा लेरी हंची थादो ने दुगा मशीन दे कोई इफाल ओनबगी थरांदी लेगे दु security की प्रॉब्लम मैम अमसु लेबिना मधुगी फजन ngak सेलगा हाबदी nation and the captain yaroga chinga bukara ke bus taguni habi po lebilina madu control to da mutta security man ngak shelaga player ore da mutta adu gi da mutta leiri makata pawda Southern Hills District Semada Maitei Sing interest sokandana ba Maitei Youth Front South Asia na Chief Minister Okram Ibobi ki puning sing sing lagli Maitei Youth Front South East Asia na thamki warul sing thausadrabadi kuki amasung Maitei furup ani ki marakta count ki nongai ni da ba tholok pa yai hainasu akan ba wahum sing thamlakli UNC ki President Gaidon Kamay amasung Information and Publicity Secretary Sangkhui Stephen Lamkangbu thaduk naba UNC na thaki ba pung nifunipan gi matamado ngasi nongtil pung mari delotion gre adumakpo hauzik fawbagi oina anoba khongjang lauthopadi leitre National Highway number 2 da lambi thingba madi laluliti ki thabak punamak leplingai serakta haukiba nabe bukun mangada faidinga dagi Imphal West Police Commando gi kangbu amana fagat khiba UNC gi luchingba ani asibu condition amata yaudana kodakta thadok kadabani haiduna ngasi Senabadi District Headquarters da mifam amadi pangthokhi Mifam Maduda UNC Ansam Naga Women's NPMHR NPO STSA SDWA local bodies Singamasong village leader Amasong members Singna Yaki Hairi said government ke thawangbo yalnya phong doktona issue asigi matangda Ministry of Home Affairs na official oiba pau pirakpa yana leiri haina UNC gi Vice President Warangam Tong Singna haiki Nakala the UNC ki President Gaidon Kamay amadi Publicity and Information Secretary Stephen Lamkangbo Police na fakiba ki thawangbo naga hohona akan mamongda yanda phongdorakli loina na mailena ba singna UNC gi losingba anibo condition namata yaudana thadorna ba khangalakli Manipur government na naga miyamda akuba miyeng yingbiri haina maral siraduna hiramasigi matangda India government na miyeng sangbinaba appeal tawri amaromda tangkhul nagalom TNL amadi Naga Students Federation NSF na so UNC gi luchingba anibo condition amata yaudana thadorna ba appeal tawrakli Haukiba November Kuntarukta Jennings Hospital da hand grenade bomb thamlam ki badu lona thingkraba Kanglaipa Communist Party poire maite lup nani haina lup asigi sirlamana claim tawrakli Hospital asigi thadara senpam kaya lana sijina yamasung nursing lobada Maumaril Tadab Kaya Sataki Haina Maral Siradna Bomb Tamlam Kibadu Jennings Director in Charge Professor Devenda Tauba warning ni Haina Serosina Makatari Hauji matang swaida break amatang lauzage Manipur madi maling tongan tongan ba ipaw singalu na khoi break ta yamna thun hanjarake impact news po miyang ta da lebiu Sangai Festival the Hangjagadoriba Pebet Designs Photo Studio Nagamapal Fogai Samam Laikai Dagi Adongi Apamba Pot Amhekta Leibiduna Lucky Winner Oibiu Prizes Sing Adudi Miyamgi Hena Kodong Chava Yingjaraga Lupa Chamanga Amadi Listing Chapigi Note Lauzagani Late Safe Sangai Come enjoy the Sangai Fest and please do buy products from Pebet Store
ब्रेक मतुंगदा तरान मुक्सरे हुसी मखा तबा पाउदा अरिबु लुपा समगा अमसोंग लिसिंग सपि नोट सिंग सनंग कित्रबा मतुंगदा सेल सिंग डिपॉजिट तौबदा सनगदबा इनकम टैक्स रूल सिंग नौना सेमदोकलदुना ngasi यूनियन फाइनेंस मिनिस्टर अरुण जेटलीना लोक सभादा अनोबा बिल अमा हौदोखरे सादा कुंथ्रामदोय सरसास अमसोंग सादा तरा पेनाल्टी गलोनेना मसागी इनकम गा सानदबा मवोंगदा डिपॉजिट तौरपसिंगदा सादा कुंथ्रा टैक्स लौबा करिगुंबा लोसिनदा थमनंबा सेल सिंग इनकम टैक्स डिपार्टमेंट फारगना सादा हुमुद्रा मंगा टैक्स गलोनेना सादा तरा पेनाल्टी पीबा मसोंग अदुगुंबा अरुण इनकम सिंग अदुगी अपुनबगी सादा कुनमंगा प्रधानमंत्री गरीब कल्याण डिपॉजिट स्कीम दा डिपॉजिट तौबा हाइबना सिंगबा वाफम कया याउरी सिंथानिंगाई ओइबा वाफम अमन इनकम टैक्स डिपार्टमेंट तोंगान तोंगान मिंगदा लैब इमुंग अमतगी अकाउंट सिंगदसु मियेंग संगलदुना इनकम गा सानदबा मौंगदा सेल सिंग डिपॉजिट तौरिबरा हाइबसु मिकुप खुदिंगी येंगलगनिसु हाइना फोंगदोकली Handlooms and Textile Bisnupura Masung Manipur Handloom and Handicrafts Development Corporation Limited Kapuna Kusanaduna Ningthau Kongi Ibudau Oknaril Sanglil Holda Thorom Pangthokre Bisnupur District Labor Handloom and Textile Self Group Taragi Mioy Sing that Sexing Kusin Nabagaluna Handloom and Handicrafts Mioy Kuntareta P. Tunabamesin Su Kusinaki Ngasigi Polam Singh Yantopaki Thorum Aduda Commerce Industries Minister Gomindas Konthauzam Director Commerce and Industries B. John Tangling Kuma IS Amasung Atay Marwaiba Mio Kayaso Saryaki. Clusters is convenient for you. Masi Mahia Taradi ASEAN countries in a side in a high proportion bus of Matanda. A quick is a answer to you. We are running. A quick photos in the notice the gateway, Mela no Boko Ham. Lamdam asigi mahiru sing bo takpi tamibagi thaudang loriba oza sing sinphamda kathoklaba mioi singda sahi kuningi dia samna lup asigi mapok namita pidana lakpa singu maisau khongnang thaba Sima Kha Award saliba saya asigi oina lakadriba January gi tang ahumda pangthokadaba dia samgi taramanga suba mapok komon namita piragani haina dia samna thokpa serlamana khangalakle Sangai Festival ga mari lenana Imphal thunglakiba Golden Myanmar gi akanaba charter plane da tongduna Mandalay fawba chatluraba Manipur gi entrepreneur singda Myanmar ga lalolitik apaba mari thamapamli asoba volume da trading tauba yaba sing Hawaii amasung firol gi lalolitik tauba da asoba mai pakpo oigani haina Mandalay International Airport da Impact News ka akhanana wari sanabada multi product provider sanabam khage mana phongdoraki Myanmar da urakiba chapatpagi khongzel urubada apen mamasu oiki haina khage bana Impact TV gi sip editor yumnam Rupasandra da phongdoraki Ekis policy lakwisida kari no sigi business toba amoina noina pamim sai tare pambagi di akoina hana government haijaga habane akoi visa system sana ondokpiro visa system jama ondokpiro aduga legal trading to boy anabi infrastructure no ni thamni tham hauro haidana amta leitab to aduna legal trading ho boy adab na ko jang mangam de last bonum trade purchase kuma sikum masina oge dong ne garments jani kada ko thailand nak paina adi gongjong nak purina yani aduga machinery rom begi akoi rom na nungai ba manufacturing hub je akoi je Myanmar da moi Imphal da dealership tham ba koi moi transportation sapan dai moi di yamna well organized infrastructure aduga moi taxing system jam phajai border ang tang do be tax ya sepuluh dolar mamang sahi ama makai mamang chalu go huji ka sen da khena rame matam de ga khoi jakari da mobile connectivity sen leite ad huji ki Canada every counter da mobile ka no phangjala ada moi ji electronic card swipe to be facility moi kan upgrade to moi da ana akhoi Manipur gi IT company khara su aina kana ta program to ne sang ba ni sa IT gi sei da akhoi no ran su ka country la kona IT da me ran country ne hoi gi au dei la koi na ana high end ne hoi gi aduna adu gi achwa scope dum lei sei da Ngarang numidang wangkhaila sram laikai da leiba akham gi imungda masak khangda bamioi singna Chinese made hand grenade bomb ma thamjilamba gi mayukta lamdam adu gi nupi singna wakan infam khre akham Nelbir Dhaja Narendra Dhaja
Bonbir Daza Masong Bimol Sandra Masimano Mari Puna Laminaba Inkol Adugi Get Manunda Ngaran Midang Punipan Makairum Taba Matamda Yumgi Musingna Henry Adu Tengarapane Poramba Police the Pau Pidana Ngarang Pumapan Makairum Taba Matan the Bomadu Lokat Kre Haidi Yumgi Musing the Fondorapada Hana Mamang the Yum Asida Kanagumba Laruf Amatagi Threat Taukiba Laikidi Haidi Wakani Famadu the Saruya Kibi Angom Sobitana Fondorapada Asingum Aki to Zumupokan Batabasi Mi Taba Mapam Sing the Taubigan Haina Fondorakli Asiana Yarnabadi Kanana Daita Pugadaganisu Hairakli Kanana Madi Karambala Lufna Asingum Tabasi Tauribano Hainasu Sengdok Pirnaba Apil Su Tauki Si Akangi Matimanau Marigi Yumni Adu Kanada Garida Tanamiba Habatu Amta Kangam Diredo Atuba Matamda Sumba Tamamiba Bomje Sengdok Pirnaba Quina Mera Baby Pam the Yakuna Kangba Pamji Aduma Takta Amsu Levaki Siraba Matam Asu Wanari Matam Sida Asumba Bomjizo Levaki Lurba Tanjasida Sumba Bomjizo Langsalambazizo Koi Mera Baby from the Queen Noitaba Amoram Nangarang Ahing Atiang Bapung Aniga Makairum Taba Matamda Hairok Part 2 Toksom Lekai the Labor Livestream Ibuhan Bisingamadi Livestream Razit Kobami Anigiyumda Masakang Dabasingna Nomai Kapsilamle Haide Mir Animak INC Walker Naktani Haide How's the Fabi Oina de Kanana Karimarum Nomai Kapsilamanu Haiba Sapsana Kangamdre Laimakong dagi Council Faba Tingliba Asoba Man 5 Ama Ising Yubadagi Semjin Baki Tabak December Ama Faba Satagani Haina EE Water Supply Division 1 Gi Sirulaman Hairakli Maramasina Iroi Semba Reservoir Amasung Langsing Reservoir na Kuanba Mafam Singda Ising Piraba Mafam Singda Haiba Namit Asi Faba Ising Piba Lepkigani Hainasu Sirula Sinamakatana Fongdorakli Ngasi Awang Saukong Development Club Amasung Kangla Northern Gate Posting Taba IRB personnel sing heroin number 4 Yuan Amadi Saba Nupi Ama Not AOC Traffic Island Mapadagi Fakre the PSC number 4 piece Niputaruk Amasung Sedins Tarahumdoi Fakapangam Kre Ngasi number 4 Galuna Fakra Nupi Adagi Maming Listam Gita Lightstrom Gita Chayang Kai Mapurabagi Mingna like Hidraba Azit Mayang Ifal Maning like Kaida Gini Hairi Club Ngasi Pagat Kiba Polam Pumai Tadok Namangan Kre Loinana New PSC Amuk Tungda Taudana Watem Talaba Tungda Tadokre Hairi ACDC na club sa Tharakpada Hairiba Nupis na one of the top most drug dealer ama oina area sigi knock and corner da chat laga yon ba haibigi pau sapsana phangmadigi IRB Northern Gate tariba IRB gi kuthang dig mapandi ko ina phagat pangamle any organization mayamna asugumba samas na yadaba future mang hangadorba drug asugumba mapan sida akhoi mayam na mateng tawre si mang hananaba miyam parja da message pining akhoi biosi laikai singdokpada miyam parja na mateng pangbiu Bisnova Excise Station District Asika Tonga Torba Mafam Singdagi Pagalakiba Yungang Likli Shatret Homputaret Kian Vier Masung Bier Likli Puna Chama Kumapa Namasung Yungolita Sabrik Homputaruk Maithadana Mangan Kre Bottle list gi mitop mian sa singlok thokki gadabani haina yellow mi kanma apun malufki maike dege thamlakli kanagumana anobo oina mitop sing hapsinaba honariba singsu thidok laga lokthoknaba honabi haina loinana mainaba loisang sinasu ningthina masak khangba yaba mari makong lenaba si sang sing yenglaga mitop sing yawdanaba honabi haina serlo sinama kha tari The impact of Western critical theory on Manipuri literary criticism haiba hiram masida nomgi oiba literary forum ama pangthokre literary forum adu Manipuri University gi court holda site academy amasong English literary circle Manipur sindana pangthokpane tharumaduda university asigi vice chancellor English literature circle Manipur ki president site academy Manipur gi convener site academy eastern region gi assistant editor yauna university asigi roja amasong Apigani Ozama Song Mahiroi Singna Saryaki Literary Forum Aduda Professor Amadi Research Scholar Tarukna Paper Paki Writing and speaking on Manipuri poetry, Manipuri drama, Manipuri short stories. Well, I have been thinking over this for a long time. At first, I could not identify the defects
the problems which has been facing the literary critics of Manipur. Some of the concepts, some of the terminologies which have been used in Western literary criticism have been used by the critics, literary critics of Manipur, writing and speaking. Cuba की revolutionary Lusingba Castro na lekidabada CPI ML Liberation Manipur State Committee na thamoi sokna awaw phungdorakli lonena yung manungi awabada susar yari haina selrosin makata na paujilakli. Civic Action Program की मखादा मोंगसांग दलैबा चामग मापन सुबह CRPF battalion सिंधुना तोंगान तोंगान बलुफ खरदा साना कोनबकी पोलम सिंह यंथोखरे साना कोनबकी पोलम सिंह अदो All Manipur Mentally Handicapped Persons Welfare Organization Laisram Sarita Boxing Academy अमसुंग Eastern Sporting Union दा मणिपुर अमदी नागालैंड सेक्टर CRPF की IGP के बिजोय कुमार अमसुंग चामग मापन सुबह CRPF battalion मोंगसांग की कमांडेंट विनोद कुमार ना खुशिनकी लोइना थौरमसिग सरक अमा ओइना नोमगी ओइवा फ्री मेडिकल हेल्थ अमसु सोशल यूनिट एसन क्लब मोंगसांगै द पांगथोक्तना मियोइ कयादा लेम लायंकी हौजिक ngasi nomagi basanabagi pau Manipur Sangai Festival ke mari lena ngasi Imphal gi mapal kangjibungda mukna kangjai yubi lakpi amasti mukna gi oiba masana sing pangthokre Department of Youth Affairs and Sports amasung All Manipur Mukna Association ani na sinduna ngasi lamdam asigi puari ga sagonadana laklaba yubi lakpi gi masana da khangaboki sanaroi M Prem Sandrana wina oiba ngamkre mukna masana dana marjing panana thangjing panabu Panjan Nipan Tarita Mighty Bapi Bangam Kre, Nasisana Kibamnagi Arab Mets Aduda, Tangzing Panagi Mukna Zatra, Y Sandi Komarna, Marjing Panagi Mukna Zatra, M. Pauline Lindrabo, Mighty Bapi Bangam K, Manipur Olympic Association President Namasong Revenue Law, Forest and Environment Minister I. Hemo Sandra, Thanga Assembly Constituency MLA T. Mangi Babu Amadi, Manipur Olympic Association Secretary Sunil Langbam Golonena, Yas ki mas naiba mi kayana Secretary Maduda Saruyaki. All Manipur Gymnasium Welfare Association Sinduna Pangthoki Bamanga Suba Mr. Manipur Kamba contains Madamana Fanakiba Gym Fitness Studio Gi Sanarwi Singh Studios in Okre. Sanarwi Singadudi Junior Overall 85 plus the KSH Maradona Senior 75 category da Dr. Said Kumar Thongam Senior 85 kg da and Olem Amasung Overall 80 plus da S Pungsani Makoda Tonga Tonganba Manasing Lower Krabani. Humpu Soba Sarsosan Singh KCSICBA Memorial Football Tournament Mathang Thagi Maridagi Haurakani Hairi knockout basis da Chathagada tournament asida Mapalamgi football team ahum yauna Manipur State League team Tarani Thoy amasung Manipur gi district Singda Sanakiba Super League Singda winner oikraba football team Nipana Sathagaduriba Sisimit ki Diamond Jubilee asida Atoyen Tanagani Haina All Manipur Football Association na Thokpa Sirramana Kangalakli Ahanba YWC Cricket Trophy League Match Amada David 11 Sogom Mai Pakre Ngasi Young Welfare Club Langtawal Sidana Langtawal Public Ground Sanakiba Amatangai League Match Aduda David 11 Sogolban Natos Ngamduna Betting Hana Sanakibada Abiba Over Tarabangada Wiketari Turaga Ran Samakun Matoi Lobangamki Masigi Pakumda Anisuba Betting Sanakiba PYWA Nambolna Wicket Loine Turaga Over Taramarida Bol Mangada Supnagiran Yakimapan Kak Laudana Match Asi Ran Hopuni Toida Mighty Banangibane Match Asi the David 11 Sogoman Gi All Rounder Lambana Ran Kulumdo Yama the Wicket Ahum Laudana Man of the Match Taki Haying tournament asigi ahan balikta Night Watchman Thamu Banamasung Singjamai PS ka Anisuba Liktana YPWA Nambol Amasung Eagle Eye Ketrigau Anina Lamba Taunaragani.
Athletic Association of Manipur na sendana manga sabastat cross country championship mathang thagi marida pangtolagani hairi championship asida junior man under 12 ta 8 km under 18 boys tana 6 km namaso under 16 boys tana 2 km oibagalina junior women's under 20 da 6 km under 18 girls ta 4 km aduga under 16 girls tana 2 km oigadaba cross country race asidagi khangalaba sanari singna mathang sahida Bilai da pangthokadaba yakhimathu saba national cross country championship da saru yarakani haina Athletic Association of Manipur gi secretary gi selomana khangalakle hauji arobada maruba pamana pizari sel marang kaina pithok ya habagi wahau da State Bank of India gi Manipur University amasung Laimakong branch da customer singna akai te Ari belupa samnga ama solising satpi not sing sanan kita bagi mayok tengasi Congress workers singna wakani something famdana yanda mongokre UN sina satari ba matam kak taba economic blockade apsi ataba matam da handok ka bani haina demand tawdana ambana wakat kongset sakre NSN IM na kihalaki ba kayagi marakta oil tankers yang na truck tatlong na si Diribam Yosen Kre. Amasong Union Finance Minister Arun Jetli na income tax ki rules sing sandaladuna anaba bill sing hawdo Kre.